ꯃꯆꯥꯒꯤ ꯃꯃꯤꯡ ꯂꯥꯜꯂꯤꯕꯁꯤ ꯀꯅꯥꯅꯣ? ꯇꯥꯇꯣꯝꯕ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯗꯥꯏꯔꯦꯛꯇꯔ ꯑꯅꯧꯕ ꯑꯃ ꯂꯥꯛꯂꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯁꯦ ꯋꯥ ꯋꯥ ꯂꯥꯎꯅꯔꯤ꯫ ꯑꯗꯨꯁꯨ ꯅꯨꯄꯤꯅꯤ꯫ ꯂꯩꯁꯥꯕꯤ ꯃꯃꯥ ꯃꯄꯥꯗꯣ ꯀꯌꯥꯗ ꯅꯨꯡꯉꯥꯏꯖꯔꯝꯒꯅꯤ꯫ ꯇꯥꯇꯣꯝꯕꯅ ꯑꯩꯗꯤ ꯅꯣꯡꯃ ꯅꯤꯅꯤ ꯍꯛꯆꯥꯡ ꯉꯝꯗꯗꯨꯅ ꯑꯣꯐꯤꯁ ꯂꯥꯛꯇꯕꯗꯨꯗ ꯏ ꯄꯥꯎ ꯑꯃꯠꯇ ꯇꯥꯗꯦ꯫ ꯅꯪꯅ ꯍꯧꯖꯤꯛ ꯍꯥꯏꯕꯗ ꯈꯪꯂꯤꯕꯁꯤꯅꯤ꯫ ꯅꯣꯡꯌꯥꯏꯅ ꯇꯥꯇꯣꯝꯕ ꯌꯥꯝꯅ ꯆꯦꯛꯁꯤꯟꯕ ꯑꯣꯐꯤꯁꯥꯔꯅꯤ ꯍꯥꯏ꯫ ꯑꯍꯥꯟꯕꯗ ꯆꯤꯡꯒꯤ ꯑꯔꯥꯞꯄ ꯃꯐꯝ ꯑꯃꯗ ꯇꯥꯔꯝꯕꯅꯤ꯫ ꯂꯩꯁꯥꯕꯤ ꯑꯣꯏꯕꯗꯨꯗ ꯆꯤꯡꯗ ꯀꯨꯏꯅ ꯂꯩꯅꯤꯡꯗꯕꯗꯒꯤ ꯋꯥꯅꯣꯝꯗꯨꯅ ꯁꯤꯗ ꯂꯥꯛꯄ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯇꯥꯇꯣꯝꯕꯅ ꯑꯩꯕꯨꯗꯤ ꯑꯣꯐꯤꯁ ꯆꯥꯡ ꯅꯥꯏꯅ ꯀꯥꯖꯕꯅꯤ꯫ ꯑꯍꯜ ꯑꯣꯏꯔꯛꯂꯕꯅꯤꯅ ꯑꯀꯟꯕ ꯊꯕꯛ ꯁꯨꯕꯁꯨ ꯉꯝꯗ꯭ꯔꯦ꯫ ꯌꯨꯝꯗꯨꯗ ꯈꯨꯅꯨ ꯈꯣꯡꯕꯒꯨꯝ ꯏꯊꯟꯇ ꯂꯩꯕ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦ꯫ ꯌꯥꯔꯕꯗꯤ ꯅꯨꯃꯤꯗꯥꯡ ꯐꯥꯎꯕ ꯑꯣꯐꯤꯁ ꯀꯥꯖꯔꯒꯦ ꯈꯜꯂꯤꯕꯅꯤꯅꯦ꯫ ꯏꯁ ꯇꯥꯇꯣꯝꯕꯒꯤ ꯋꯥꯁꯤꯗꯤ ꯅꯣꯛꯃꯤꯟꯅꯩ꯫ ꯗꯥꯏꯔꯦꯛꯇꯔ ꯉꯥꯟꯊꯣꯏꯕꯤ ꯆꯪꯂꯛꯏ ꯃꯥꯒꯤ ꯗ꯭ꯔꯥꯏꯚꯔ ꯑꯃꯨꯒ ꯂꯣꯏꯅꯅ꯫ ꯇꯥꯇꯣꯝꯕꯅ ꯇꯦꯕꯜ ꯆꯧꯀꯤ ꯀꯟꯊꯣꯛꯏ꯫ ꯉꯥꯟꯊꯣꯏꯕꯤ ꯆꯪꯁꯤꯟꯗꯨꯅ ꯐꯝꯃꯤ꯫ ꯏꯁꯇꯥꯐ ꯑꯅꯤ ꯑꯍꯨꯝꯁꯨ ꯆꯪꯂꯛꯏ꯫ ꯍꯧꯅꯕꯤ ꯕꯦꯚꯥꯔ ꯎꯠꯂꯤ꯫ ꯃꯌꯥꯝ ꯑꯩꯗꯤ ꯉꯁꯤꯗ ꯂꯥꯛꯄꯅꯤꯅ ꯀꯥꯁꯤꯗ ꯙꯨꯞ ꯊꯥꯎꯃꯩ ꯊꯥꯗꯣꯛꯇꯨꯅ ꯂꯝꯗꯝꯁꯤꯕꯨ ꯀꯣꯟꯕꯤꯔꯤꯕ ꯏꯕꯙꯧ ꯏꯕꯦꯟꯙꯧ ꯑꯅꯤꯕꯨ ꯈꯨꯔꯨꯝꯖꯕ ꯄꯥꯝꯃꯤ꯫ ꯄꯤꯌꯣꯟ ꯅꯣꯡꯌꯥꯏꯅ ꯃꯤꯁ ꯄꯣꯠꯂꯝ ꯈꯨꯗꯤꯡꯃꯛ ꯂꯥꯡꯗꯨꯅ ꯂꯩꯖꯔꯕꯅꯤ꯫ ꯎꯄꯨ ꯃꯅꯨꯡꯗꯒꯤ ꯄꯣꯠꯂꯝꯁꯤꯡꯗꯨ ꯄꯨꯊꯣꯔꯛꯏ꯫ ꯙꯨꯞ ꯆꯝꯅꯅꯕ ꯃꯩꯈꯦꯠꯇꯤ ꯌꯥꯎꯔꯝꯗꯔꯦ꯫ ꯇꯥꯇꯣꯝꯕꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯤꯁ ꯑꯩ ꯃꯩꯈꯦꯠ ꯂꯧꯖꯔꯨꯈꯤꯒꯦ ꯆꯠꯈꯤ꯫ ꯗꯥꯏꯔꯦꯛꯇꯔ ꯉꯥꯟꯊꯣꯏꯕꯤꯅ ꯈꯨꯔꯥꯁꯦ ꯊꯕꯛꯇꯒꯤ ꯄꯣꯊꯥꯕ ꯃꯇꯝ ꯑꯣꯏꯗ꯭ꯔꯤꯕ꯭ꯔꯥ? ꯌꯥꯝꯅ ꯑꯍꯟ ꯑꯣꯏꯔꯦ꯫ ꯃꯉꯣꯟꯗ ꯀꯔꯝꯅ ꯄꯥꯈꯣꯟ ꯁꯤꯅꯤ? ꯅꯣꯡꯌꯥꯏꯅ ꯌꯥꯝꯅ ꯑꯍꯜ ꯑꯣꯏꯕ ꯅꯠꯇꯦꯗ ꯃꯤꯁ꯫ ꯆꯍꯤ 5ꯃꯨꯛ ꯂꯩꯔꯤ ꯃꯥꯒꯤ ꯊꯕꯛ ꯂꯣꯏꯒꯗꯕ꯫ ꯃꯥꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤꯗꯤ ꯑꯋꯥꯕ ꯉꯥꯛꯇꯅꯤ꯫ ꯋꯥꯈꯜ ꯈꯟꯃꯟꯕꯗꯒꯤ ꯃꯁꯥꯁꯦ ꯁꯣꯛꯆꯤꯜꯂꯕꯅꯤ꯫ ꯗꯥꯏꯔꯦꯛꯇꯔꯅ ꯐꯔꯦ ꯉꯁꯤꯗꯤ ꯃꯌꯥꯝ ꯁꯛꯈꯪ ꯃꯥꯏꯈꯪꯅꯕ ꯑꯣꯏꯅ ꯆꯥ ꯊꯛꯃꯤꯟꯅꯁꯤ꯫ ꯇꯥꯇꯣꯝꯕ ꯃꯩꯈꯦꯠ ꯄꯨꯗꯨꯅ ꯆꯪꯂꯛꯏ꯫ ꯙꯨꯞ ꯊꯥꯎꯃꯩ ꯊꯥꯗꯨꯅ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒ ꯂꯣꯏꯅꯅ ꯏꯁꯣꯔꯗ ꯊꯧꯅꯤꯖꯕ ꯂꯣꯏꯔꯗꯨꯅ ꯁꯛ ꯇꯥꯛꯅꯕꯒꯤ ꯇꯥꯟꯖꯥꯅꯤ꯫ ꯃꯊꯪ LDCꯅꯤ UDCꯅꯤ ꯒ꯭ꯔꯦꯗ 4 ꯄꯤꯌꯣꯟꯅꯤ꯫ ꯍꯟꯗꯛꯇꯤ ꯇꯥꯇꯣꯝꯕꯒꯤ ꯄꯥꯜꯂꯤꯅꯤ꯫ ꯇꯥꯇꯣꯝꯕ ꯐꯨꯛ ꯍꯧꯒꯠꯂꯤ꯫ ꯑꯩꯒꯤ ꯃꯤꯡ ꯇꯣꯝꯕ꯫ ꯃꯌꯥꯝꯅꯗꯤ ꯇꯥꯇꯣꯝꯕ ꯂꯣꯏꯅ ꯀꯧꯅꯩ꯫ ꯑꯩꯒꯤ ꯄꯣꯁꯇꯤ ꯒ꯭ꯔꯦꯗ 4ꯅꯤ꯫ ꯊꯃꯣꯏꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯥꯎꯕꯒꯨꯝ ꯈꯣꯟꯖꯦꯜ ꯇꯅꯤꯛꯏ꯫ ꯉꯥꯟꯊꯣꯏꯕꯤꯒꯤ ꯊꯃꯣꯏꯗꯁꯨ ꯑꯋꯥꯕꯒꯤ ꯃꯃꯤ ꯑꯃ ꯇꯥꯕꯒꯨꯝ ꯇꯧꯔꯤ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯜ ꯑꯣꯏꯔꯕꯅꯤꯅ ꯑꯩꯅꯗꯤ ꯕꯕꯥ ꯀꯧꯖꯔꯒꯦ꯫ ꯋꯥꯍꯩꯗꯨꯗ ꯇꯣꯝꯕ ꯏꯄꯥꯟꯊꯥꯒꯤ ꯂꯥꯏꯖꯅ ꯑꯆꯧꯕ ꯄꯜ ꯅꯝꯈꯥꯏꯗꯨꯅ ꯆꯦꯟꯊꯔꯛꯄꯒꯨꯝ ꯊꯤꯡꯕ ꯉꯝꯗ꯭ꯔꯕ ꯄꯤꯔꯥꯡꯅ ꯃꯅꯤꯡ ꯇꯧꯅ ꯆꯦꯟꯊꯔꯛꯏ꯫ ꯃꯌꯥꯝꯗꯨꯅ ꯈꯜꯂꯤ ꯃꯥꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥ ꯂꯩꯖꯗꯕꯗꯨꯗ ꯉꯥꯟꯊꯣꯏꯕꯤꯅ ꯕꯕꯥ ꯍꯥꯏꯅ ꯀꯧꯕꯗꯨꯗ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕꯅꯅꯤ꯫ ꯑꯣꯐꯤꯁꯀꯤ ꯏꯁꯇꯥꯐ ꯃꯌꯥꯝꯁꯨ ꯂꯣꯟꯅ ꯀꯞꯅꯈꯤ꯫ ꯉꯥꯟꯊꯣꯏꯕꯤꯅ ꯕꯕꯥ ꯍꯥꯏꯅ ꯇꯣꯝꯕꯗ ꯐꯝꯐꯝꯗꯒꯤ ꯍꯧꯒꯠꯇꯨꯅ ꯈꯨꯔꯨꯝꯃꯤ꯫ ꯇꯣꯝꯕꯅꯁꯨ ꯃꯀꯣꯛꯇ ꯅꯥꯟꯊꯔꯤ꯫ ꯏꯕꯦꯝꯃ ꯄꯨꯟꯁꯤꯗ ꯌꯥꯏꯐꯕꯇ ꯑꯣꯏꯌꯨꯀꯣ꯫ ꯑꯁꯨꯝꯅ ꯃꯌꯥꯝꯗꯣ ꯀꯥꯏꯅꯈꯤ꯫ ꯉꯥꯟꯊꯣꯏꯕꯤꯅ ꯃꯌꯨꯝ ꯌꯧꯔꯒ ꯃꯃꯥꯗ ꯏꯃꯥ ꯅꯪꯅꯗꯤ ꯑꯩꯒꯤ ꯕꯕꯥ ꯁꯤꯈ꯭ꯔꯦ ꯍꯥꯏꯕꯗꯥꯏ? ꯉꯁꯤ ꯑꯩꯅ ꯅꯧꯅ ꯖꯣꯏꯟ ꯇꯧꯕ ꯑꯣꯐꯤꯁ ꯑꯗꯨꯗ ꯑꯍꯟ ꯑꯃ ꯌꯥꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯩꯕꯨ ꯎꯔꯒ ꯀꯞꯄꯤ꯫ ꯃꯍꯥꯛ ꯑꯩꯒꯤ ꯕꯕꯥ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯏꯕꯦꯝꯃ ꯁꯤꯈꯤꯕ ꯃꯤꯅꯕꯨ ꯍꯜꯂꯛꯄ ꯍꯧꯅꯕ꯭ꯔꯣ? ꯅꯪ ꯃꯥꯟꯕꯤ ꯃꯆꯥ ꯁꯤꯈꯤꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯃꯥꯒꯤ ꯋꯥꯗꯨꯗ ꯃꯈꯥ ꯇꯥꯕ ꯉꯝꯈꯤꯗꯦ꯫ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ꯫ ꯀꯔꯤꯒꯤꯅꯣ ꯕꯕꯥꯗꯨꯅ ꯑꯩꯕꯨ ꯎꯔꯒ ꯀꯞꯂꯤꯕ? ꯋꯥꯈꯜꯅ ꯄꯣꯠꯂꯨꯝ ꯐꯥꯔꯗꯨꯅ ꯆꯥꯛ ꯆꯥꯗꯅ ꯐꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯃꯃꯥ ꯇꯊꯣꯠꯄꯤꯁꯨ ꯃꯆꯥꯒꯤ ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝ ꯂꯥꯟꯅ ꯄꯤꯈꯤꯕꯒꯤ ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜꯅ ꯇꯨꯝꯊꯕ ꯌꯥꯗꯦ꯫ ꯑꯍꯤꯡ ꯆꯨꯞꯄ ꯋꯥꯈꯜ ꯂꯤꯁꯥꯡ ꯊꯥꯔꯤ꯫ ꯍꯧꯈꯤꯕ ꯃꯇꯝꯗꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯉꯥꯟꯊꯣꯏꯕꯤꯅ ꯃꯃꯥꯒꯤ ꯄꯤꯕꯨꯛꯅꯨꯡꯗ ꯃꯤꯇꯝꯈꯤꯕ ꯂꯣꯏꯗꯥꯡ ꯊꯥ 9 ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯃꯄꯨꯔꯣꯏꯕ ꯇꯣꯝꯕꯅ ꯂꯩꯁꯥꯕꯤ ꯑꯃ ꯆꯦꯜꯂꯛꯈꯤ꯫ ꯅꯨꯄꯤꯗꯨꯅ ꯊꯣꯡꯖꯤꯟ ꯍꯦꯛ ꯄꯥꯟꯁꯤꯜꯂꯛꯄꯗ ꯇꯊꯣꯠꯄꯤꯕꯨ ꯎꯕꯗ ꯍꯥꯏꯔꯛꯏ ꯅꯪꯕꯨ ꯅꯨꯄꯤ ꯂꯩꯇꯦ ꯍꯥꯏꯕꯗꯥꯏꯅꯦ? ꯍꯦ ꯅꯨꯄꯥ ꯑꯩꯕꯨ ꯍꯧꯖꯤꯛ ꯌꯨꯝꯗ ꯊꯤꯟꯕꯤꯌꯨ꯫ ꯑꯩꯁꯦ ꯂꯩꯁꯥꯕꯤꯅꯤ꯫
ꯅꯪꯅ ꯅꯨꯄꯤ ꯂꯩꯇꯦ ꯍꯥꯏꯖꯤꯟꯗꯨꯅ ꯑꯩꯕꯨ ꯃꯐꯝꯁꯤꯗ ꯄꯨꯔꯛꯄꯅꯤ꯫ ꯇꯥꯊꯣꯠꯄꯤ ꯀꯣꯛꯊꯛꯇ ꯕꯔ ꯇꯥꯕꯒꯨꯝ ꯑꯋꯥꯕ ꯀꯣꯛꯊꯣꯡꯅꯔꯤ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯄꯥꯎ ꯍꯥꯏꯗꯣꯛꯄ ꯆꯠꯂꯨꯕꯗ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝꯗ ꯌꯥꯅꯈꯤ꯫ ꯃꯄꯨꯔꯣꯏꯕꯅ ꯂꯩꯁꯥꯕꯤ ꯑꯃ ꯂꯨꯍꯣꯡꯗꯨꯅ ꯃꯌꯨꯝꯗ ꯄꯨꯁꯤꯜꯂꯛꯂꯕꯗ ꯀꯔꯝꯕ ꯅꯨꯄꯤꯅ ꯇꯨꯃꯤꯟꯅ ꯂꯩꯕ ꯉꯝꯒꯅꯤ? ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯇꯣꯝꯕꯤꯒꯤ ꯆꯀ꯭ꯔꯗ ꯂꯩꯈꯤꯕꯅ ꯇꯣꯝꯕꯅ ꯇꯥꯊꯣꯠꯄꯨ ꯅꯨꯄꯤ ꯑꯃ ꯂꯩꯔꯤ ꯍꯥꯏꯕ ꯀꯥꯎꯈꯤꯔꯝꯃꯤ꯫ ꯐꯤꯚꯝꯁꯤꯗ ꯇꯥꯊꯣꯠ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯄꯥꯝꯈꯤꯗꯦ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯐꯨꯅ ꯆꯩꯅꯕꯅ ꯑꯌꯤꯡꯕ ꯑꯇꯞꯄ ꯂꯩꯇꯕ ꯃꯐꯝꯗꯨꯗ ꯃꯈꯥ ꯇꯥꯅ ꯂꯩꯅꯤꯡꯗꯕꯅ ꯅꯣꯡꯃ ꯑꯊꯦꯡꯕ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯃꯄꯥꯝ ꯂꯝꯗꯝ ꯄꯥꯡꯂꯛꯈꯤ꯫ ꯃꯀꯨꯝ ꯃꯊꯥ ꯑꯣꯏꯔꯗꯨꯅ ꯁꯤꯌꯣꯝ ꯅꯨꯡꯒꯤ ꯅꯋꯥꯗꯣ ꯇꯥꯏꯕꯪ ꯐꯥꯎꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯃꯆꯥꯕꯨ ꯁꯦꯝꯖꯗꯨꯅ ꯉꯁꯤꯗꯤ ꯐꯤꯚꯝꯁꯤ ꯌꯧꯔꯛꯈꯤ꯫ ꯃꯆꯥꯅ ꯃꯄꯥꯒꯤ ꯃꯔꯝꯗ ꯍꯪꯕꯗ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯈꯨꯝꯈꯤ꯫ ꯋꯥꯈꯜ ꯂꯪꯖꯤꯟ ꯃꯊꯪ ꯃꯊꯪ ꯁꯝꯗꯨꯅ ꯑꯍꯤꯡꯗꯣ ꯉꯥꯟꯈ꯭ꯔꯦ꯫ ꯃꯆꯥꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯉꯁꯤꯁꯨ ꯄꯤꯅꯤꯡꯗ꯭ꯔꯤ꯫ ꯃꯍꯧꯁꯥ ꯇꯣꯝꯕ ꯑꯣꯐꯤꯁ ꯀꯥꯒꯟꯕ ꯃꯤꯅꯤ꯫ ꯉꯁꯤꯁꯨ ꯉꯟꯇꯥ ꯀꯥꯔꯛꯏ꯫ ꯉꯥꯟꯊꯣꯏꯕꯤꯒ ꯃꯈꯣꯏ ꯑꯅꯤꯈꯛꯇꯪ ꯀꯥꯔꯤ, ꯑꯇꯩꯗꯤ ꯂꯥꯛꯅꯗ꯭ꯔꯤ꯫ ꯇꯣꯝꯕꯕꯨ ꯃꯥꯒꯤ ꯀꯥꯗ ꯀꯧꯁꯤꯜꯂꯒ ꯋꯥꯔꯤ ꯁꯥꯔꯤ꯫ ꯕꯕꯥꯗ ꯑꯩꯅ ꯄꯥꯈꯣꯟ ꯁꯤꯖꯔꯣꯏ, ꯅꯣꯡꯌꯥꯏꯅ ꯑꯌꯥꯝꯕ ꯇꯧꯖꯔꯅꯤ꯫ ꯕꯕꯥꯗꯤ ꯁꯣꯏ ꯇꯧꯔꯒ ꯇꯨꯃꯤꯟꯅ ꯄꯣꯊꯥꯗꯨꯅ ꯂꯩꯕꯤꯌꯨ꯫ ꯇꯣꯝꯕꯅ ꯅꯠꯇꯦ ꯏꯕꯦꯝꯃ, ꯑꯩꯒꯤ ꯏꯊꯧ ꯇꯧꯕꯗꯕꯨ ꯑꯍꯟ ꯅꯍꯥ ꯍꯥꯏꯕ ꯂꯩꯕ꯭ꯔꯣ? ꯑꯉꯝꯕꯗꯤ ꯑꯗꯨꯝ ꯇꯧꯅꯤꯗ꯫ ꯐꯔꯦ ꯕꯕꯥ, ꯑꯩ ꯗꯤꯁꯤꯒꯤꯗ ꯑꯃꯨꯛꯇ ꯆꯪꯂꯨꯒꯦ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈꯤ꯫ ꯇꯦꯕꯜ ꯃꯊꯛꯇ ꯐꯣꯇꯣ ꯑꯃ ꯇꯥꯗꯨꯅ ꯂꯩꯔꯤ꯫ ꯇꯣꯝꯕꯅ ꯂꯧꯈꯠꯂꯒ ꯌꯦꯡꯉꯤ꯫ ꯇꯥꯊꯣꯠꯄꯤꯒ ꯉꯥꯟꯊꯣꯏꯕꯤꯒ ꯀꯥꯞꯃꯤꯟꯅꯕ ꯐꯣꯇꯣ ꯑꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯣ ꯁꯣꯏꯗ꯭ꯔꯦ, ꯉꯥꯟꯊꯣꯏꯕꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅꯤ꯫ ꯅꯤꯡꯉꯝꯗꯕ ꯃꯩꯔꯤꯅ ꯊꯃꯣꯏ ꯂꯀꯥꯅꯨꯡꯗ ꯆꯥꯛꯂꯤꯕꯅꯤ꯫ ꯃꯇꯝ ꯑꯃꯗ ꯃꯃꯥ ꯃꯆꯥꯕꯨ ꯃꯤꯔꯥꯏꯕꯤꯈ꯭ꯔꯕꯅꯤ꯫ ꯉꯁꯤꯅ ꯅꯪ ꯑꯩꯒꯤ ꯏꯆꯥꯅꯤ ꯀꯔꯝꯅ ꯐꯣꯡꯗꯣꯛꯂꯨꯒꯅꯤ? ꯀꯥꯗꯒꯤ ꯃꯄꯥꯟ ꯊꯣꯛꯂꯛꯂꯦ꯫ ꯉꯥꯟꯊꯣꯏꯕꯤꯁꯨ ꯍꯦꯛ ꯂꯥꯛꯏ꯫ ꯃꯈꯣꯏ ꯑꯅꯤ ꯊꯦꯡꯅꯔꯦ꯫ ꯐꯣꯇꯣꯗꯨ ꯄꯤꯔꯒ ꯍꯥꯏꯔꯛꯏ, ꯏꯕꯦꯝꯃ, ꯏꯄꯥ ꯉꯁꯤꯗꯤ ꯍꯟꯈ꯭ꯔꯒꯦ, ꯍꯛꯆꯥꯡꯁꯦ ꯅꯨꯡꯉꯥꯏꯇꯦ꯫ ꯍꯣꯏ ꯕꯕꯥ꯫ ꯅꯣꯡꯃ ꯅꯤꯅꯤ ꯇꯣꯝꯕ ꯑꯣꯐꯤꯁ ꯀꯥꯔꯛꯇ꯭ꯔꯦ꯫ ꯍꯪꯕꯗ ꯃꯁꯥ ꯉꯝꯗꯗꯨꯅ ꯂꯩꯔꯦ ꯍꯥꯏꯅ ꯁ꯭ꯇꯥꯐ ꯑꯃꯅ ꯈꯨꯝꯂꯛꯏ꯫ ꯉꯥꯟꯊꯣꯏꯕꯤꯁꯨ ꯃꯌꯥꯝꯗ ꯍꯥꯏꯔꯝꯂꯒ ꯍꯟꯈ꯭ꯔꯦ꯫ ꯃꯌꯨꯝ ꯌꯧꯔꯒ ꯇꯨꯃꯤꯟꯅ ꯎꯪꯗꯨꯅ ꯂꯩ꯫ ꯃꯃꯥꯅ ꯍꯪꯕꯗ ꯀꯔꯤꯁꯨ ꯇꯧꯗꯦ ꯈꯨꯝꯃꯤ꯫ ꯃꯊꯣꯠ ꯀꯥꯔꯛꯄꯒꯤ ꯑꯄꯥꯝ ꯅꯨꯡꯁꯤ ꯂꯥꯡꯗ ꯊꯨꯡꯕꯒꯤ ꯆꯤꯟꯇꯥꯅꯤ ꯈꯜꯂꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯃꯥꯗ ꯍꯥꯏ, ꯏꯃꯥ, ꯉꯁꯤꯗꯤ ꯑꯩꯒꯤ ꯑꯣꯐꯤꯁꯇ ꯏꯃꯥꯁꯨ ꯆꯠꯁꯤ, ꯃꯌꯥꯝꯅ ꯏꯃꯥꯕꯨ ꯁꯛ ꯈꯪꯅꯤꯡꯏ ꯍꯥꯏ꯫ ꯏꯕꯦꯝꯃ, ꯃꯆꯥꯒꯤ ꯑꯣꯐꯤꯁꯇ ꯃꯃꯥ ꯄꯨꯕ ꯍꯥꯏꯕꯁꯦ ꯀꯅꯥꯅꯁꯨ ꯇꯧꯅꯗꯦ꯫ ꯃꯆꯥꯒꯤ ꯅꯨꯡꯉꯥꯏꯕꯒꯤ ꯇꯥꯊꯣꯠꯄꯤ ꯃꯃꯥ ꯃꯆꯥ ꯂꯥꯛꯏ꯫ ꯁ꯭ꯇꯥꯐꯀꯤ ꯃꯤꯁꯤꯡꯒ ꯂꯣꯏꯅꯅ ꯇꯣꯝꯕꯒꯤ ꯑꯅꯥꯕ ꯍꯪꯕ ꯂꯥꯛꯏ꯫ ꯆꯥꯎꯔꯕ ꯌꯨꯝꯖꯥꯎꯗꯣ ꯃꯄꯨ ꯄꯥꯟꯗꯕꯒꯨꯝ ꯏꯃꯨꯡ ꯃꯥꯡꯒꯣꯟ ꯏꯆꯥꯏ ꯆꯥꯏꯅ ꯂꯩꯔꯤ꯫ ꯊꯣꯡꯁꯨ ꯂꯥꯎꯅ ꯍꯥꯡꯏ꯫ ꯄꯟꯊꯕ ꯇꯧꯗꯅ ꯃꯈꯣꯏ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ ꯇꯥꯊꯣꯠꯄꯤꯒꯤ ꯍꯨꯃꯥꯡꯅ ꯅꯨꯄꯤ ꯇꯥꯡꯏ, ꯃꯪꯒꯨꯝꯅ ꯊꯣꯛꯏ꯫ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯔꯤꯕ ꯇꯣꯝꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ꯫ ꯉꯥꯟꯊꯣꯏꯕꯤ, ꯕꯕꯥ ꯍꯛꯆꯥꯡ ꯉꯝꯗꯦ, ꯇꯥꯕꯗ ꯑꯩꯈꯣꯏ ꯁ꯭ꯇꯥꯐ ꯃꯌꯥꯝ ꯂꯥꯛꯏꯕꯅꯤ꯫ ꯃꯃꯥꯗꯤ ꯑꯀꯪꯕ ꯎꯄꯥꯟꯒꯨꯝ ꯆꯞ ꯂꯦꯞꯇꯨꯅ ꯂꯩꯔꯤ꯫ ꯇꯣꯝꯕꯁꯨ ꯀꯨꯏꯅ ꯀꯥꯏꯅꯈ꯭ꯔꯕꯤ ꯇꯥꯊꯣꯠꯄꯤ ꯎꯕꯗ ꯏꯉꯦꯟ ꯊꯥꯒꯤ ꯂꯥꯏꯖꯒꯨꯝ ꯃꯤꯠꯂꯨ ꯑꯅꯤꯗ ꯑꯇꯠꯄ ꯂꯩꯇꯅ ꯁꯤꯡꯊꯔꯛꯂꯤ꯫ ꯃꯌꯥꯝꯕꯨ ꯏꯉꯛ ꯉꯛꯅꯩ꯫ ꯇꯣꯝꯕꯅ, ꯇꯥꯊꯣꯠꯄꯤ, ꯑꯩ ꯅꯪꯒꯤ ꯅꯐꯝꯗ ꯂꯥꯟꯈ꯭ꯔꯦ, ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯇꯥꯊꯣꯠꯄꯤꯅ, ꯅꯠꯇꯦ ꯃꯈꯣꯏ ꯕꯕꯥ, ꯂꯥꯜꯂꯤꯕꯗꯤ ꯑꯩꯅꯤ꯫ ꯉꯁꯤꯗꯤ ꯅꯆꯥꯅꯨꯄꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯇꯝ ꯀꯨꯏꯅ ꯊꯤꯡꯂꯨꯔꯕ ꯊꯣꯡꯖꯥꯎꯁꯦ ꯍꯥꯡꯗꯣꯛꯄꯤꯔꯦ, ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯌꯨꯒꯤ ꯏꯁꯤꯡ ꯋꯥꯡꯂꯦꯅ ꯃꯣꯃꯣꯟ ꯅꯣꯛꯑꯗꯨꯅ, ꯂꯥꯜꯂꯤꯕꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯁꯨ ꯈꯪꯅꯤꯡꯏ꯫ ꯇꯥꯇꯣꯝꯕꯅ, ꯑꯩ ꯍꯛꯆꯥꯡ ꯉꯝꯗꯕ ꯐꯔꯦ, ꯍꯌꯦꯡ ꯑꯣꯐꯤꯁꯇ ꯋꯥꯔꯤ ꯃꯈꯥ ꯂꯤꯔꯒꯦ, ꯅꯃꯥ ꯅꯆꯥ ꯍꯟꯈ꯭ꯔꯒꯅꯨ꯫